Jana Kanglon Sem Nava Lady Ba Miamgi Mihutsingna, Assembly the Khanaduna loukhiba wareppu, Kanada hairambage haina hangbadi langani, Democracy set Palebag Amo Oina Masing Yamba Miamna Yaba Magaida, Lengana Tabak Pakatani Haina, Chief Minister N.Biren Nafundokre, Wapamasi Tangway Bangili Lasing Kongnang Kong the Leba, Iravot Square the Lengana Sinduna Pangtokiba, Jananeta Hism Iravot de Nising. Lisingani Kunithogi Thorum Saruk Yaduna Fongtokibane, Masi Pangtokiba Thoromadu Lengaki Minister Singh MLA Singamade, Tongan Department Singi Makok Tongba Singyauna, Mahero Singna Saruk Yake. Makhatana Chief Minister na Fongtokibada, Achobana Ason Babu to Hatpibagi Mayokta Amade, Jingtam Kaidana Manava Kunai Asigidama Awangba status Tadokuna, Togdang Loukhiba Miamgi Luchingba Hism Iravotki Tabak Thorum Naside, Sakangduna Lengang Kai Kunava Udle. Aikoi kuding mak na ningsing numit thoromasi saruk yaba khaktanatana karigidamak numit asibu ningsing libano haibadu khangbatangai fadabane sana kanglon leiba leibak asida tawningbata tawba yaroi aikoi kuding mak na isana isagi thodang khangna thabak tawsi ithau natabada mayan tuyan sanbage haina bitokse leibak amagi khunai amagi chana kanglon semnaba leiriba miyamgi mihutsingna assembly natraga parliament da khanaraga loukhiba wareppu kanada hairambage haina hangbadi langani thazei Lengakna kunai miyamgi fatanaba khungthang khak sangsiloi you legalize tawnaba loukhiba warep asi miyamgi hakselgi wafamna mangda thamduna loukhibane revenue khakkidamak loukhiba nate hiram khudingmakta democracy chatpa lebak ama oina masing yamba miyamna yaba maigeida lengakna thabak paikhatkani haike amadi mahiroi singi mikhalgi matangda leiriba irang sing loisinduna matam chana thabak thoram pangthoknaba mari leinaba authority da miyeng changnanaba khangankiba leire haiba wafam su thamke Manipur leiriba awana gidam lepa tola taraba singidam lepa singna manidda manima amatoi punsulaga apunba Manipur amma leigida mehalwa khanon no thabuk dobiramba leidalaida awana mayam singi phananabgi thabuk dobiramba miyot minegi mayukta leiba atobun masadu sanidhaga duhatpa Sumaya the Magi, quality cry with that. Alumanu was it when Magi Nunaida Pam status Hadokanda Manaba Amakaporna with the mission with Hiba Matamdugi Miyana Tangariba Kodonsada Dharmabadi Samaj Sanabiki animation Mashida Kodonsada Bambi Simi the Mayopi Kiba. Adukmo mayam to dimasi reform tokto ya be and khalla panga sai in thogida le ko nai ko phado kan masi la ki baida